Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Police station 18 na konba maphamsing natana Manipurda makata na disturbed area status tha taruk amaga sangdokre. Malemgi autism numit ngasi Manipurda su pangtokre. Khetigau kendra gi MLA Sheikh Nurul Hasan haire sarkar na miyam gi damak pakhat payai pathaurang sing mapungpha na yahun ba honaba tangai fade. Lakliba Lok Sabha mikhal ga mari leinana Election Commission of India na ngasi rajya taruki oina akhanaba observer sing khankhre amasung Chhattisgarh da security force ka ngasi Maoist sing ga khut thokna bada Maoist ki miyoi mapan sire. Rajya sigi tongan ba jila taret ki manungda laiba police station 18 konba maphamsing natana Manipurda makha tana disturbed area status tha taruk amaga sangdokre masi ngarangdagi chanaba hokre. Rajya sarkar ki commissioner home Deves Dewal na thokpa cherol amada hai rajya sida hauzik oiriba tangdu leita daba phibam asina maram oiduna tongan ba mapham kayada makha tana disturbed area status thamkibani. Imphal West jila gi Imphal, Lamphel, City, Singjamai, Sekmai, Lamsang, Pasui amasung Wangoi amasung Imphal East jilagi oina Porompat, Haingang, Lamlai, Irilbung police station konba maphamsingda disturbed area status asi sanararoi. Kangpokpi jilagi police station ama, Thawalgi ama, Bisnupurgi ahum, Kaksingi ama amasung Jiribamgi ama yauna police station 18 asina konba maphamsingda disturbed area status lairoi. Imphal East jilagi oina Vidhan Sabha Kendra Taramaki polling station ki final list thokre. Imphal East ki Deputy Commissioner Khumanthem Dainana thokpa cherol amana hai polling station sing asigi final list electoral registration officer is natraga website https://imphaleast.nic.in natraga district election officer dagi khangbayagani. Lagliba Taranipan Suba Lok Sabha mikhal ga mari lainana Outer Manipur Parliamentary Constituency gi IDAS Dr. Bhartendu Kumar Singh na sababati oiduna Election Expenditure Monitoring Team Senapati amasung Kangpokpi gi oiba mifam ngasi pangthokre. Senapati gi Deputy Commissioner gi Conference Hall da pangthokiba mifam aduda Senapati jila gi oina Assistant Expenditure Observer Civil amasung Police ki mokok tongbo official sing Accounting Media Certification Monitoring Committee amasung Complaint Monitoring Control Room and Call Center gi mihu sing saruk yakhi. Dr. Bhartendu Kumar na Senapati jila gi Karong Mao amasung Tadubi Kendra gi mikhal gi sadinga mari leinaba thabak thoram sing yengsingani. Mifam aduda Dr. Bhartendu na mikhal ga mathau tawgodoriba miyoi sing aduda matam sana report pikhal angnaba amadi mikhal gi thabak thoram sing kupni yengshinaba khanganki. Mifam aduda saruk yakhiba Outer Manipur Constituency gi Expenditure Observer Gaurav K. Singh na Expenditure Monitoring Team na mikhal asida mikup nahum sing na leigadabani. Thawbal jila gi Vidhan Sabha Kendra taruki oina lagliba Lok Sabha mikhalda sizinnagadaba EVM VVPAT thamliba jila asigi DC Office Complex ta leiriba Strong Room tha asigi mangagi ayuk pung mapalda hangdoklagani. Masida Rajniti Dol Singhi President natraga Secretary Singna saruk yaranaba jila asigi District Election Officer na khangale. Lok Sabha mikhalda mathau tawgodaba Kamjong jilagi polling personnel singhi training program ama ngarang Ukhrulda leiba Mini Secretariat ki Kamjong Election Hall da pangthokre. Polling personnel sing asida mikhal pangthokpada changba polam singi matangda Fungyar gi SDO na training pikhi. Training aduda EVM sizinaba sil tawba yauna tongan ba training sing pikhi. Jila asigi oina nupi polling personnel marphu yauna puna polling personnel chahum marphutra ni thoina mikhal asida mathau tawgani. Churachandpur jila gi Assembly Segment Marigi Anishuba Randomization su ngarang jila asigi DC Chamber da leiba Mini Secretariat Complex da pangthokre. Thormadu Outer Manipur Parliamentary Constituency gi General Observer oiriba Ujwal Kumar na video conferencing gi kuthangda yengsinki. Randomization pangthokpaduda Additional District Election Officer, Assistant Returning Officer sing amadi
नोडल ऑफिसर सिंह सरुक याखी जिला असिगी ओइना अनिसुब तांकक की पोलिंग पर्सनल सिंह ट्रेनिंग पीबगी थबक था सिगी मंगा अमदी तरुकता पांगथोकलगनी हाइरे बिष्णुपुर जिला की ओइना पोलिंग पर्सनल सिंगी अनिरक सुबा रैंडमाइजेशन ngasi जिला असिगी मिनी सेक्रेटरीट कॉम्प्लेक्स ता लेबा एनआईसी की कॉन्फ्रेंस हॉल दा पांगथोखरे कामजोंग जिला की ओइना हंदक पांगथोकदौरिबा 39 सुबा लोकसभा मिखल असिदा नौना भोट चलक मियोई 419 ना अहानबा ओइना भोट थादगदौरी जिला असिगी फुंगयार विधानसभा केंद्र की भोटर 19 मरी चनिपान सुमना तरेना भोट थादनगनी मिखल असिदा केंद्र असिगी ओइना पोलिंग स्टेशन 49 दा भोट थादनगनी मयोल न हौदोखिबा अखोइगी अनोब लांगोनगी भोट हाइना कैंपेन असिगी मखा चथरकपो ओइना ngasi वांगोई केंद्र की मनुंग चने लेबा अपोकप मरुप संगलेन थोंगखोंग लक्ष्मी बाजार दा पांगथोखरे मिफम अदुदा लाकदौरिबा 39 सुबा लोकसभा मिखल मरी लेनना वारेप कयामरुप लौखी वारेप सिंह अदुगी मनुंगदा मिरेप सिंगदगी सेल लौदबा सक्सा हिजानबा तौदबा महुत छिलगा भोट थादबा तौदबा मिखल की रोड शो नत्रगा रैली दा सरुक यादबा मसल पावर सिजिनदुना नंफु साफु तौदुना भोट थादहनबगी कल्चर मुथतपा अमदी इसागी भोटिंग राइट पु मंगहनदबा हाइबनचिंबा याउरी लागलिबा लोकसभा मिखलगा मरी लेनना थौबाल डिस्ट्रिक्ट एक्साइज अमसुंग डिस्ट्रिक्ट लेवल नोडल ऑफिसर की मिहुत कांगबु अमना ngasi थौबाल जिला की तोंगान मफमसिंगदा ड्राइव चथबदा युंगौ लीटर 150 फगले ड्राइव अदुदा सरुक याखिबा डिस्ट्रिक्ट नोडल ऑफिसर पी रंजित नहाई लागलिबा लोकसभा मिखलगा मरी लेनना थौबाल जिला की लंगथबाल खोबुम खुल जिंखाम अमसुंग चौबोक ड्राइव चथकी मदुदा चौराकना लुपा 95 रोमगी ममल ओइगदबा युंगौ लीटर 150 मपुगा लोनना फागतखी फारबा मियोइसिंग अदु आइनगी मतुंगिना फाइन थिहलगा थादोखरे मांगना हाई मियामना मयाई काबा चिंजाक चाबा अमदी योनबगी थबक लेपियु मदु नत्रबदी आइनगी ओबा थबकसिंग पाइखतकनी ताबिरिबा पावसी आकाशवाणी इम्फाल दगिनी राज्य की सोशल वेलफेयर की डायरेक्टर ngangoम उत्तम नहाइरी मिपुम खुदिंगमक्ता ऑटिज्म की लायुंग पाकसन खंगनबगी तंगाई फदबलै स्पेस्टिक सोसाइटी ऑफ मणिपुर अमदी सीआरएन केयर वांखैने सिंदुना लंगथबाल कुंजदा लेबा सोसाइटी सिगी कैंपस ता पांगथोकपा वर्ल्ड ऑटिज्म डे की थौरमदा वा nganglदुना सि उत्तम नहाई मियामना कया खंगनरमदबा ऑटिज्म हारिबा लैना आसी हौजिकती मियामना खंगनरकले अदुबु लैना आसिगी मतांगदा मियाम पुन्ना पाइखतकदबा अमदी खंगमिनगदबा कयाम लैरी हौजिक लैरिबा फिबम असिना लैना आसिगी मपुंग फाबा अवेयरनेस मियामदा यौहनबा ngamdri श्री उत्तम नहाई ऑटिज्म की मरमदा कोइना पामिसिदी मियोय खरख खंगबदु नत्ते एवरी इंडिविजुअल लैरक खुलकी मी खुदिंग मक खंगबियो हाइबने आइगी आंगांगदा नारकबा मतमदा आइना खंगहौद्रसु आइना आंगांग नुपा मचा ओइबगी ngausanari मखुद लेंगबनी हाइरगसु कनानो मना नंगी जे ऑटिज्म ओइरमबा याइ हे नंगी जे सुमाइना मता तानो होय हना हाइहलकनबगी एवरीबॉडी मी खुदिंग मक खंगन जे हाइबने आहान बगी ओइबदी अखोइना मसी टारगेट ग्रुप सी प्री प्राइमरी स्कूल की ओजासिंग सोय स्पेशल टीचर में आमा लेरागसु अदुसु नत्तबा आशा वर्कर सिंग अंगनवाड़ी वर्कर सिंग मोय सिंग सिदा आहान बगी ओइना मसी की अवेयरनेस से पीगिबा मतमदा मोइना मुक लेकाई दा खरगरा वर्ड ऑफ माउथ अदु मोइना लेकाई दा अंगा अमा थेंगनबा मतमदा सी अंगांग जे सुमाइनो एरमबा याय सी जे सुमाइनो एरमबा याय ना एटलीस्ट सजेशन एडवाइस खरा पीबिनबा अदुगुंबा स्टार्टिंग पॉइंट अमदी दरकार लैब्राना खली थौरमदुदा वांगांगबदा रिम्स की साइकेट्री डिपार्टमेंट की हेड डॉक्टर आर के लेनिन हाई ममा मपा ओइबसिंगना मखोगी मचासिंग ऑटिज्म नारे हाइदुना करिसु वानिंगाई लेते ममा मपा ओइबसिंगना मचासिंगी दमक लौफम थोपा थौदांगसिंग अदु चपचाना अदुमक लौबियु खेत्रीगांव केंद्र की एमएलए शेख नुरुल हसन हाइरी नेशनल फूड सिक्योरिटी की एक की मखादा भारत सरकार ना मियामदा अहोंगबा ममलदा फंगलिबा चेंग मणिपुर की ओइनसु मुख्यमंत्री टोंगथोंबम बिरेन की मीटिंग मखादा लेप्तना पीदुना लागली अदुबु मसागी दखनबा मियोय खरना सरकार न होनरिबा असिदा अरेंबा तहन्नबा होनरे मियोयसिंग असिगी मथक्ता आइन की थबक लखतपगी तंगाई फदबा लै खेतीगांव केंद्र की ओइना ममांग सही की नवंबर थादगी सही असिगी फेब्रुआरी फावबगी ओइना मियामना नपसागी चेंग फंगदना लैरिबा असिगी मातांगदा ngasi इम्फाल ईस्ट की खेतीगांवदा लैबा एमएलए सिगी युमदा पांगथोकिबा पावगी मिफम अमदा मांगना हाई नमफुदा सिंग मुनख्रे हाइरिबा मार्च थागी चाकथुंग अदु केंद्र सिगी मियांगी चाखुम यौख्रे अमरोमदा
sahi ani pithokta na leiriba fair price shop agency gi pifam thokpa thagi khusumol asigi chapchaba paukhumsu mari leinaba singna pibigadabani mangna hai fair price shop agency gi matam loikre maramaduna department sing ye lagi haibasesu yamnamak laibak thibani asigumba lairba singi phangpham thokpa chengsing phangan bada thinthariba asigi maram thidok piu hainasu MLA na makha take mangna hai nafsagi ek ki matungina fair price shop agency khakki thang makada hairiba nafsagi cheng asi yenthokkadoba nemhoriba 2023 November dagi hauragana 2024 February tha phawgi nafsagi cheng kota khetrigao ge rice kota se hairiba fair price shop agency gi matam hogiba March haibadi nahan March 2024 March 31st phawba akhoi period ni matam aduda loibani hairiba gi manung do sanbanina hairiba rice quota se fair price agency gi khutang da yengado bani athubu matam da phangangado ba Anal Students Union ni sinduna Chandel jila da mayai kabani sagi mayokta rally ama chatkare rally adu movement to shape future generation haiba theme da pangthoki bani rally adu Chandel headquarter da laiba Maha Union Government Higher Secondary School dagi hauraga jila asigi mini auditorium indoor stadium da luishin ki rally asida tongan ba civil society organization sing nupi lup sing naha amadi church ki luching ba sing su saruk yakhi Manipuri jagoi marup na niputaruk suba oina Nauna puthokpa dance drama Ghost Lila ngasi lamboi khongnangkhong da leiba lupasigi Golden Jubilee Auditorium da utkre thoromadu da tongan ba theater gi lamda saknairaba miyo kyana saruk yakhi Madhya Pradesh ki Gwalior da pangthokpa kulhumdoi suba National Para Swimming Championship da Manipur gi RK Herojina lupa gi masung sinjeng gi takaman phanglakle championship asi Paralympic Committee of India na sinbani ningsing bayai mamang sahi gi China gi Hangzhou da pangthokkiba Asian Para Games asu RK Herojit saruk yakhi Amopha moirang na sinduna moirang da chathariba ahanba chief ministers amasung taramari shuba loktak trophy gi ngasi sanakiba match sta YSWA ulona amopha moirang bu panjel anishno da thoikre Akasbani Imphal dagi pau tabiri Lagliba Lok Sabha mikhal ga mari leinana Election Commission of India ECI na ngasi Rajya taruki oin akhanaba observer sing khankhre observer sing asina mikhal asida kumni yengshinbaga loinana aphapata kaya naina duna madugi akupa warol sing ECI da khangan gani ngasi khankraba akhanaba observer sing adu Nongchu Bengal Uttar Pradesh Maharashtra amadi Bihar gi missing koti tariat hena laiba mafam sing da mathau tawgani loinana matam matada mikhal pangthokadoriba Andhra Pradesh amadi Odisha dasu observer sing asi sizinagani Lok Sabha mikhal gi damak ECI na khankraba akhanaba observer sing asina mikhal ga mari lenana mathau tawgadaba personal sing yauna voting machine sing kupna jingsingani Hariba observer sing asi state headquarters sing da laigani maruina observer sing asina gamkhai lamdam sing da hen mamiding changduna mikalasi niyom sumna amadi santi oina pangthoknaba thabak sing paikhatkani Chhattisgarh da security force kangasi Maoist singa khut thoknabada Maoist ki miyoi mapan sire thodegadu Chhattisgarh gi Bijapur jila gi Gagalur da CRPF Cobra Battalion District Reserve Guard amadi Special Task Force ki apunba kangbu amana thibahum gi thabak chathabada thokibani Lendra umang da thokiba thodok aduga mari leinana Buster Range ki IG Sundar Raj Nahai akangnaba pawma phangbadagi security ki apunba kangbu aduna Gangalur da thibahum gi thabak chathabada khut thoknarakbadagi Maoist ki miyoi mapan adu sikhibani makhoidagi light machine ginama barrel grenade launcher ama amasung yamlaba kuchukolai kaya phagatkhre aroibada maroi paw amu hanna Police station taramapan konba mafam sing natana Manipur da makha tana disturb area status tha taruk amaga sangdokhre Malem gi autism numit ngasi Manipur da su pangthokre Khetrigao Kendra gi MLA Sheikh Nurul Hasan na hairi sarkar na miyam gi damak paikhatpa yaikhat thorang sing mapung phana yahonnaba honaba tangai fade Lagliba Lok Sabha mikhal ga mari leinana Election Commission of India na ngasi Rajya taruki oina akhanaba observer sing khankhre amasung Chhattisgarh da security force ka ngasi Maoist singa khut thoknabada Maoist ki miyoi mapan sire pauloi jare